ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯃꯇꯝ ꯑꯗꯨ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯐꯅꯌꯥꯝꯅ ꯍꯧꯖꯤꯟꯈꯤꯗꯨꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯣꯜ ꯁꯅꯥ ꯃꯉꯣꯟꯗ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯍꯟꯅ ꯌꯦꯡꯕ ꯀꯧꯕ ꯂꯩꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯕ ꯃꯇꯧꯁꯤꯡꯗꯨ ꯈꯛ ꯑꯣꯏꯅ ꯎꯠꯂꯒ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯣꯏ ꯅꯤꯡꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯤ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯑꯗꯨꯗ ꯑꯗꯨꯛ ꯁꯦꯠꯅ ꯍꯛꯆꯤꯟꯅ ꯅꯤꯡꯂꯒ ꯂꯩꯈ꯭ꯔꯕ ꯃꯥꯜꯂꯤ ꯄꯨꯝꯍꯦꯟꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯌꯣꯜ ꯁꯅꯥ ꯃꯥꯗꯤ ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯇꯕꯨ ꯉꯥꯏꯔꯒ ꯂꯦꯟꯅꯖꯗꯨꯅꯇ ꯂꯩꯔꯛꯂꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯉꯥꯏꯒꯅꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕ ꯐꯪꯒꯅꯤ, ꯉꯥꯏꯖꯃꯟ ꯃꯍꯩ ꯆꯥꯒꯅꯤ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗꯨꯅ ꯅꯤꯡꯖꯈ꯭ꯔꯦ ꯃꯌꯣꯜ ꯁꯅꯥ ꯃꯥꯁꯨ ꯑꯗꯨꯃꯛ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨꯅꯤ ꯄꯨꯝꯍꯦꯟꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛ ꯈꯣꯠꯇꯣꯛ ꯂꯣꯏꯔꯒ ꯔꯨꯝꯗ ꯆꯪꯈ꯭ꯔꯒ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯌꯣꯜ ꯁꯅꯥ ꯃꯀꯨ ꯑꯕꯤꯔꯥꯝꯒꯤ ꯆꯥ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯅꯦꯝꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ꯫ ꯏꯃꯥꯒꯤꯁꯨ ꯍꯩꯔꯨꯔ ꯆꯥꯁꯦ ꯍꯧꯖꯤꯛ ꯊꯛꯄꯤꯔꯗ꯭ꯔꯣ? ꯏꯟꯗꯨꯅ ꯌꯥꯔꯦꯗ ꯑꯩꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯍꯩꯔꯒ ꯊꯛꯆꯔꯒꯦ꯫ ꯑꯣ ꯍꯣꯏ ꯏꯃꯥꯗꯨꯗꯤ ꯑꯗꯣ ꯆꯠꯂꯣ ꯑꯩꯈꯣꯏ ꯄꯨꯝꯍꯦꯟꯒꯤ ꯆꯥꯗꯣ ꯍꯩꯔꯒ ꯄꯤꯊꯣꯛꯄꯤꯔꯨꯔꯣ꯫ ꯃꯥꯗꯤ ꯗꯥꯍꯦꯟꯗꯤ ꯍꯧꯒꯠꯍꯧꯗ꯭ꯔꯤꯕꯗꯥꯏꯅꯤ ꯏꯃꯥ? ꯍꯧꯒꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯆꯠꯂꯣ ꯅꯪꯅ ꯆꯥꯗꯣ ꯄꯤꯁꯤꯜꯂꯨꯔꯣ ꯇꯞꯅ ꯏꯪꯅ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯌꯣꯜ ꯁꯅꯥꯗꯨ ꯃꯣꯂꯤ ꯃꯣꯂꯤ ꯂꯥꯛꯂꯒ ꯄꯨꯝꯍꯦꯟꯕꯒꯤ ꯆꯥ ꯀꯞ ꯑꯃ ꯍꯩ ꯑꯗꯨꯒ ꯇ꯭ꯔꯦꯗꯨꯗ ꯊꯝꯂꯒ ꯃꯗꯨꯕꯨ ꯕꯤꯁꯀꯤꯠ ꯑꯍꯥꯎꯕ ꯃꯈꯜ ꯈꯔ ꯍꯥꯞꯂꯒ ꯃꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯧꯗꯨ ꯎꯔꯒ ꯏꯟꯗꯨꯅ ꯁꯣꯜꯍꯧꯏ꯫ ꯃꯥ ꯀꯗꯥꯏ ꯇꯥꯅ ꯆꯦꯟꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯛ ꯐꯕ ꯏꯃꯧꯁꯤꯕꯨ ꯃꯥꯅ ꯍꯟꯅ ꯌꯦꯡꯗꯗꯅꯒ ꯇꯧꯔꯗꯅ ꯐꯩ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯌꯦꯡꯕ ꯇꯥꯔꯦ꯫ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ ꯏꯟꯗꯨꯗꯨ꯫ ꯁꯣꯝꯗ ꯃꯌꯣꯜ ꯁꯅꯥꯗꯨ ꯃꯣꯏꯒꯤ ꯀꯥꯗꯨꯗ ꯆꯪꯂꯛꯂꯦ꯫ ꯄꯨꯝꯍꯦꯟꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯥꯏꯜ ꯈꯔ ꯊꯝꯗꯨꯅ ꯃꯥꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯃꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯣꯜ ꯁꯅꯥ ꯑꯍꯥꯟꯕꯗ ꯀꯣꯛ ꯆꯪꯁꯤꯜꯂꯛꯄ ꯇꯧꯗꯦ꯫ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟꯅ ꯂꯦꯞꯄꯨꯔ ꯃꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯗꯥꯍꯦꯟ ꯆꯥ꯫ ꯄꯨꯝꯍꯦꯟꯕ ꯈꯨꯝꯂꯛꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯍꯥꯏꯔꯞ ꯈꯛ ꯌꯦꯡꯂꯛꯂꯒ ꯇꯣꯛꯈꯤ꯫ ꯃꯇꯧꯗꯨꯗ ꯃꯌꯣꯜ ꯁꯅꯥꯅ ꯇꯨꯃꯤꯟꯅ ꯃꯤꯠꯌꯦꯡꯅ ꯈꯛ ꯑꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤ ꯍꯥꯏꯅꯣ ꯁꯤꯕꯣ? ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯑꯃꯨꯛ ꯃꯌꯣꯜ ꯁꯅꯥꯅ ꯗꯥꯍꯦꯟ ꯆꯥ ꯄꯨꯔꯛꯏ꯫ ꯍꯧꯖꯤꯛ ꯊꯕꯛ ꯆꯤꯜꯂꯤꯕ꯭ꯔꯣ ꯌꯥꯝꯅ? ꯄꯨꯝꯍꯦꯟꯕ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯌꯣꯜ ꯁꯅꯥ ꯄꯨꯝꯍꯦꯟꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯃꯣꯂꯤ ꯃꯣꯂꯤꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯗꯨ ꯄꯨꯝꯍꯦꯟꯕꯅ ꯐꯥꯏꯜ ꯃꯌꯥꯝ ꯑꯃ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯛꯏ꯫ ꯁꯤ ꯗꯥꯍꯦꯟꯅ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯛꯂꯣ꯫ ꯑꯗꯣ ꯆꯥꯗꯤ ꯏꯪꯂꯀꯥꯟꯗ ꯊꯛꯄ ꯍꯥꯎꯇꯕꯅꯤ꯫ ꯁꯪꯒꯣꯝ ꯆꯥꯒ ꯑꯣꯏꯔꯦ ꯑꯃꯨꯛ ꯍꯦꯟꯅ ꯃꯍꯥꯎ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯈꯖꯤꯛ ꯈꯖꯤꯛ ꯊꯛꯄꯤꯌꯨ꯫ ꯃꯌꯣꯜ ꯁꯅꯥ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯃꯔꯤ ꯃꯔꯤ ꯍꯥꯏꯔ ꯃꯇꯨꯡꯗ ꯃꯈꯣꯡꯗꯨ ꯊꯥꯡꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯏ ꯇꯞꯂꯤ ꯇꯞꯂꯤ꯫ ꯑꯗꯨꯕꯨ ꯄꯨꯝꯍꯦꯟꯕ ꯃꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯌꯣꯜ ꯁꯅꯥꯕꯨ ꯆꯞ ꯂꯦꯞꯍꯜꯂꯛꯏ꯫ ꯉꯥꯏꯈꯣ꯫ ꯃꯌꯣꯜ ꯁꯅꯥ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯀꯩ ꯋꯥꯠꯂꯤꯒꯦ ꯗꯥꯍꯦꯟ? ꯀꯩ ꯇꯧꯔꯒꯦ? ꯁꯤ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯃꯌꯣꯜ ꯁꯅꯥꯅ ꯀꯔꯤꯕꯨꯅꯣ? ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯒ ꯊꯝꯂꯛꯂꯤꯕꯁꯦ ꯑꯩꯒꯤ ꯃꯥꯡꯗ ꯑꯁꯤꯁꯤ ꯄꯨꯊꯣꯛꯈꯣ ꯍꯥꯏꯕ꯫ ꯁꯤꯗꯤ ꯗꯥꯍꯦꯟꯒꯤꯅꯤ, ꯗꯥꯍꯦꯟꯒꯤ ꯆꯥ ꯁꯔꯨꯛꯅꯤ꯫ ꯑꯩ ꯊꯛꯑꯣꯏ, ꯊꯛꯅꯤꯡꯗꯦ꯫ ꯗꯥꯍꯦꯟ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯃꯌꯣꯜ ꯁꯅꯥ ꯇꯞꯂꯤ ꯇꯞꯂꯤ ꯆꯥꯁꯦ ꯑꯩꯅ ꯂꯣꯜꯂꯛꯏ, ꯑꯩꯅ ꯄꯨꯁꯤꯜꯂꯛꯏ ꯍꯥꯏꯕꯒꯤꯔꯣ ꯗꯥꯍꯦꯟꯅ ꯆꯥ ꯊꯛꯂꯣꯏ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ? ꯄꯨꯝꯍꯦꯟꯕ ꯈꯨꯝꯂꯛꯇꯦ꯫ ꯗꯥꯍꯦꯟ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯁꯨ ꯃꯗꯨꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯐꯥꯊꯕꯤꯔꯣꯕ꯫ ꯅꯪꯅ ꯁꯨꯝ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ, ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯌꯥꯝ꯫ ꯄꯨꯝꯍꯦꯟꯕ ꯍꯩꯅꯤꯡꯗꯅ ꯅꯣꯛꯂꯒ ꯁꯤꯗꯕꯨ ꯇꯧꯖꯒꯦ, ꯃꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯄꯥꯝꯕꯒꯤ ꯅꯪ ꯂꯥꯛꯆꯕ ꯅꯠꯇ꯭ꯔꯣ? ꯗꯥꯍꯦꯟ ꯑꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ, ꯈꯥꯡ꯫ ꯅꯔꯦꯟ ꯀꯌꯥꯝ ꯂꯩꯕꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦ꯫ ꯏꯁꯤꯡ ꯌꯥꯎꯗꯅ ꯎ ꯄꯥꯝꯕꯤ ꯑꯃꯁꯦ ꯍꯧꯕ ꯉꯝꯗꯕꯅꯤ ꯀꯨꯏꯅ ꯁꯥꯡꯅ꯫ ꯅꯪꯁꯨ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯐꯪꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯨꯝꯗ ꯂꯩꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ, ꯑꯩꯅ ꯌꯦꯡꯕ ꯇꯥꯔꯦ꯫
ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯗꯨꯅ ꯃꯌꯣꯜ ꯁꯅꯥꯒꯤ ꯊꯃꯣꯏꯗꯗꯤ ꯆꯩꯅꯥ ꯄꯤꯕꯒꯨꯝ ꯊꯣꯛꯂꯦ ꯃꯕꯨꯛꯅꯤꯡꯗꯨ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯦ ꯗꯥꯍꯦꯟ ꯀꯩꯒꯤꯅꯣ ꯇꯨꯁꯣꯟꯕꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯤꯡꯅꯔꯤꯕ ꯑꯩꯕꯨ ꯁꯤꯡꯅꯕꯤꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩꯕु ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯤꯌꯨ ꯗꯥꯍꯦꯟ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯑꯣꯏꯊꯣꯛꯂꯣꯏ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯕु ꯀꯅꯥꯅ ꯇꯨꯁꯣꯟꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯇꯨꯁꯣꯟꯕꯤꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯑꯗꯨ ꯌꯥꯝ ꯇꯧꯕ ꯉꯝꯂꯤꯗꯨꯗꯤ ꯇꯧ ꯉꯝꯕꯤ ꯃꯤꯊꯤꯟ ꯒꯥꯏ ꯅꯪꯅ ꯇꯨꯁꯣꯟꯕꯤꯅꯤ ꯒꯥꯏ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯋꯥꯗꯣ ꯗꯥꯍꯦꯟ ꯑꯩ ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯗꯣ ꯃꯄꯨꯡ ꯐꯥꯍꯟꯗ ꯁꯠ ꯄꯨꯝꯍꯦꯟꯕꯅ ꯌꯥꯔꯦ ꯆꯠꯂꯣ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯏꯅꯥꯛꯁꯤ ꯂꯥꯛꯂꯒ ꯇꯣꯏꯅ ꯋꯥ ꯍꯥꯏꯔꯅꯨ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯥꯕ ꯄꯥꯝꯗꯦ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯃꯌꯣꯜ ꯁꯅꯥ ꯁꯣꯔ ꯑꯃ ꯇꯞꯂꯞ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯇꯞꯂꯤ ꯍꯣꯏ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯆꯥꯁꯤꯗꯤ ꯊꯛꯄꯤꯔꯣ ꯑꯩ ꯊꯣꯛꯑꯦ ꯄꯨꯊꯣꯛꯀꯣ ꯗꯥꯍꯦꯟ ꯁꯤꯃꯈꯛꯇꯤ ꯅꯪ ꯄꯨꯝꯍꯦꯟꯕ ꯈꯣꯟꯖꯦꯜ ꯋꯥꯡꯂꯞ ꯑꯩ ꯇꯥꯅꯤꯡꯗꯦ ꯑꯩꯉꯣꯟꯗ ꯄꯦꯊ ꯅꯧꯊꯁꯟꯅꯔꯛꯀꯅꯨ ꯑꯩ ꯁꯥꯊꯤꯅ ꯇꯥꯅꯤꯡꯗꯦ ꯃꯌꯣꯜ ꯁꯅꯥ ꯃꯁꯥꯗꯨ ꯈꯖꯤꯛ ꯅꯤꯛꯏ ꯄꯨꯝꯍꯦꯟꯕꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯗꯨꯕꯨ ꯇꯞꯂꯤ ꯇꯞꯂꯤ ꯑꯩꯅ ꯍꯦꯛ ꯌꯨꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯗꯥꯍꯦꯟ ꯏꯃꯨꯡꯁꯤꯗ ꯂꯩꯇꯥꯅ ꯏꯪꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯆꯥꯛ ꯏꯁꯤꯡꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯆꯥꯗꯦ ꯃꯇꯝ ꯄꯨꯝꯕꯗ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯅꯕꯗ ꯍꯣꯠꯅꯗꯨꯅ ꯂꯩ ꯁꯤ ꯀꯩꯒꯤꯅꯣ ꯃꯗꯨꯒꯤ ꯃꯔꯝ ꯅꯪ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯅꯁꯥꯅ ꯈꯪꯖꯐꯝ ꯊꯣꯛꯆꯗ꯭ꯔꯣ ꯗꯥꯍꯦꯟ ꯅꯪ ꯑꯃꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯜꯍꯜꯂꯕꯅꯤ ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯜꯍꯜꯂꯕꯅꯤ ꯃꯌꯣꯜ ꯁꯅꯥꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯄꯦꯟꯗꯕ ꯈꯣꯟꯐꯝꯗ ꯑꯗꯨꯗꯤ ꯑꯩ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯩ ꯑꯃꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤꯗꯤ ꯑꯣꯜꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯕ ꯄꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯅꯤꯡꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯣꯟꯗꯕ꯭ꯔꯥ ꯑꯍꯣꯡꯕ ꯂꯩꯇꯕ꯭ꯔꯥ ꯄꯨꯝꯍꯦꯟꯕꯅ ꯁꯠ ꯃꯗꯨꯗꯤ ꯅꯪ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯪ ꯅꯁꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯑꯗꯨꯅ ꯗꯥꯍꯦꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯁꯤꯜꯂꯒ ꯊꯣꯛꯍꯟꯕ ꯑꯣꯏꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯒꯦ ꯀꯗꯥꯏ ꯐꯥꯎꯕ ꯃꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯒꯦ ꯍꯥꯏꯕꯁꯤ ꯗꯥꯍꯦꯟ ꯈꯪꯕꯤꯕ꯭ꯔꯥ ꯃꯗꯨ ꯈꯪꯕꯤꯕ꯭ꯔꯥ ꯄꯨꯝꯍꯦꯟꯕꯗꯣ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯆꯨꯝꯕ ꯆꯨꯝꯗꯕ ꯑꯩ ꯈꯪꯗꯦ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯪꯒꯤ ꯇꯧꯉꯝꯕꯤ ꯅꯪꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯃꯌꯣꯜ ꯁꯅꯥ ꯃꯈꯨꯠꯇꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯪꯊꯕ ꯃꯇꯧꯗ ꯐꯔꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯟꯅꯤꯡꯕ ꯈꯟꯅꯨ ꯑꯗꯨꯕꯨ ꯅꯣꯡꯃ ꯍꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯤꯀꯨꯞꯇꯨꯅ ꯂꯥꯛꯄꯗ ꯅꯪꯒꯤ ꯑꯍꯣꯡꯕ ꯃꯁꯛꯇꯣ ꯌꯦꯡꯕ ꯇꯥꯔꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯦ ꯍꯥꯏꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯅꯪꯅ ꯃꯔꯧꯒ ꯇꯧꯗꯨꯅ ꯋꯥ ꯍꯥꯏꯔꯒ ꯃꯨꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯗꯅꯣ ꯀꯅꯥꯗꯅꯣ ꯃꯌꯣꯜ ꯁꯅꯥꯅ ꯑꯩ ꯃꯨꯛꯇꯦ ꯃꯨꯛꯄꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯗꯨꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯄꯨꯝꯍꯦꯟꯕ ꯇꯨꯃꯤꯟ ꯂꯩꯈꯤ ꯁꯥꯎꯅꯤꯡꯕ ꯁꯛꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯌꯣꯜ ꯁꯅꯥꯅ ꯍꯟꯖꯤꯟꯅ ꯇꯞꯅ ꯗꯥꯍꯦꯟꯒꯤ ꯅꯨꯡꯁꯤꯕ ꯐꯪꯕ ꯐꯪꯗꯕ ꯑꯩꯕꯨ ꯗꯥꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯕꯤꯗꯕ ꯑꯗꯨꯗ ꯑꯃꯅꯤ ꯃꯗꯨꯁꯤꯡꯗꯨꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯒ ꯑꯩꯕꯨ ꯅꯪꯒꯤ ꯁꯦꯕꯥꯗꯤ ꯇꯧꯕ ꯐꯪꯍꯟꯕꯤꯌꯨ ꯅꯪꯒꯤ ꯁꯦꯕꯥ ꯐꯥꯎꯕꯗꯤ ꯇꯧꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪꯅ ꯗꯥꯍꯦꯟꯅ ꯄꯤꯕꯤꯌꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯄꯨꯝꯍꯦꯟꯕꯅ ꯑꯩ ꯋꯥ ꯑꯝꯇ ꯇꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯌꯥꯔꯦ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯄꯨꯊꯣꯛꯈ꯭ꯔꯣ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯡꯁꯤꯁꯨ ꯆꯠꯂꯣ ꯍꯣꯏ ꯆꯥꯗꯨꯗꯤ ꯊꯛ ꯃꯌꯣꯜ ꯁꯅꯥꯒꯤ ꯋꯥꯗꯨ ꯂꯣꯏꯕꯒ ꯅꯪꯗꯤ ꯄꯨꯝꯍꯦꯟꯕ ꯐꯝꯂꯝꯕꯗꯒꯤ ꯐꯤꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯑꯩꯅ ꯊꯛꯂꯣꯏ ꯍꯥꯏꯔꯗꯤ ꯊꯛꯂꯣꯏꯗꯅ ꯅꯪ ꯆꯥ ꯍꯥꯏꯔꯒ ꯁꯨꯝ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯊꯛꯂꯒꯦ ꯁꯦ ꯂꯣꯏ ꯊꯛꯂꯒꯦꯕ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯇ꯭ꯔꯦꯗꯨꯅꯤ ꯀꯩꯅꯦ ꯇꯦꯕꯜ ꯃꯊꯛꯇꯨꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯔꯛꯂꯦ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯏꯁꯥꯏ ꯁꯥꯏꯅ ꯂꯣꯏꯅ ꯇꯥꯔꯦ ꯕꯤꯁꯀꯤꯠꯁꯤꯡꯗꯨ ꯑꯃꯗꯤ ꯆꯥ ꯀꯞꯇꯨ ꯀꯥꯏꯔꯒ ꯍꯩꯗꯣꯛꯇꯨꯅꯁꯨ ꯂꯩꯔꯦ ꯊꯛꯍꯧꯔꯣ ꯄꯦꯟꯅ ꯊꯛꯍꯧꯔꯣ ꯅꯔꯤꯡꯇꯝꯅ ꯆꯥꯗꯨꯅ ꯄꯨꯝꯍꯦꯟꯕ ꯑꯁꯥꯎꯕ ꯂꯣꯏꯅꯔꯒ ꯒꯝ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯄꯨꯝꯍꯦꯟꯕꯅ ꯊꯣꯛꯈꯤꯕꯗꯨ ꯃꯃꯤꯠ ꯀꯨꯞꯇ ꯃꯌꯣꯜ ꯁꯅꯥꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯄꯤꯔꯥꯁꯨ ꯊꯥꯡꯖꯤꯜꯂꯛꯏ ꯑꯁꯨꯛ ꯇꯝꯊꯤꯕ ꯃꯁꯛ ꯑꯃꯗ ꯅꯪꯅ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩ ꯈꯪꯂꯦ ꯅꯪꯒꯤ ꯑꯁꯥꯎꯕꯒꯤ ꯃꯁꯛ ꯑꯩ ꯈꯪꯂꯦ ꯑꯩꯕꯨ ꯑꯁꯨꯛ ꯍꯩꯅꯗꯕ ꯅꯨꯡꯁꯤꯗꯕ ꯄꯣꯛꯄ ꯑꯣꯏꯔꯦꯀꯣ ꯃꯌꯣꯜ ꯁꯅꯥ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯜꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ
ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯅꯥꯀꯟꯗꯒꯤ ꯇꯥꯋꯦꯜ ꯑꯃ ꯂꯧꯔꯒ ꯐ꯭ꯂꯣꯔꯗꯨꯗ ꯍꯩꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯆꯥꯗꯨꯁꯨ ꯅꯥꯟꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯀꯞ ꯀꯥꯏꯕꯒꯤ ꯃꯆꯦꯠꯁꯤꯡꯗꯨꯁꯨ ꯈꯨꯟꯖꯤꯜꯂꯒ ꯊꯣꯛꯈ꯭ꯔꯤ꯫ ꯁꯣ ꯃꯄꯥꯟꯗꯨꯗ ꯊꯣꯔꯛꯂꯒ ꯄꯨꯝꯍꯦꯟꯕꯅ ꯁꯥꯎꯅ ꯁꯣꯟꯖꯩ꯫ ꯅꯔꯝꯆꯠꯇꯨꯒꯤ ꯍꯥꯏꯔꯕꯗꯤ ꯆꯥ ꯑꯁꯥꯕꯗꯨꯅ ꯅꯃꯥꯏꯗꯨꯗ ꯍꯩꯖꯤꯟꯕꯅ ꯃꯇꯤꯛ ꯆꯥꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯇꯧꯕꯤꯗ꯭ꯔꯕꯅꯤ꯫ ꯇꯧ ꯉꯝꯕꯤ ꯃꯥꯅ ꯑꯩꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯁꯥꯏ꯫ ꯑꯩꯅ ꯌꯥꯅꯤ ꯈꯟꯕ꯭ꯔꯥ? ꯃꯥꯒꯤ ꯃꯇꯥꯟ ꯀꯔꯤꯒꯤ ꯑꯩꯅ ꯈꯪꯂꯣꯏ? ꯈꯪꯉꯤ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤ, ꯅꯪꯒꯤ ꯅꯇꯥꯟ꯫ ꯄꯨꯝꯍꯦꯟꯕ ꯁꯥꯎꯅ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯇꯨꯃꯤꯟꯅ ꯂꯩꯔꯛꯏ ꯃꯁꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯨꯁꯤꯒꯤ ꯅꯍꯥꯟ ꯆꯦꯛꯑꯞ ꯆꯠꯂꯨꯕꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯏꯃꯨꯡ ꯄꯨꯂꯞꯇꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯋꯥꯐꯝ ꯈꯔ ꯈꯟꯅꯔꯝꯃꯤ꯫ ꯂꯨꯁꯤꯕꯨ ꯌꯥꯎꯍꯟꯗ ꯂꯛꯀꯤꯅ ꯇꯞꯅ, ꯏꯇꯥꯎ ꯅꯤꯡꯊꯧꯂꯦꯡꯕꯅ ꯋꯥꯐꯝꯁꯤꯡꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯕꯅꯤ ꯃꯥ꯫ ꯃꯝꯇꯥ ꯃꯊꯥ ꯁꯥꯅ, ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯇꯉꯥꯏ ꯐꯗꯅ, ꯍꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯄꯥꯟꯗ ꯄꯨꯕ ꯇꯥꯔꯦ ꯏꯃꯥ꯫ ꯅꯧꯔꯤꯉꯩ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯁꯠ ꯂꯧꯊꯣꯛꯍꯧꯕꯗ ꯐꯅꯤ ꯍꯥꯏ ꯗꯣꯛꯇꯔꯁꯤꯡꯅꯁꯨ꯫ ꯃꯔꯛ ꯊꯠꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏ ꯃꯥꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯈꯔ꯫ ꯏꯄꯥꯒꯤ ꯑꯆꯧꯕ, ꯆꯪꯅꯤꯡꯕ ꯁꯦꯜ ꯃꯈꯩꯗꯤ ꯆꯪꯁꯅꯨ, ꯑꯔꯦꯝꯕꯗ ꯅꯆꯜꯁꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯕ ꯌꯥꯔꯣꯏ, ꯃꯥꯡꯍꯟꯒꯅꯨꯀꯣ꯫ ꯂꯛꯀꯤꯅ, ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯣꯏꯗ꯭ꯔꯤ, ꯏꯁꯇꯦꯖꯁꯦ ꯌꯧꯁꯤꯟꯗ꯭ꯔꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨꯅꯦ, ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯕꯅꯤ, ꯁꯨꯛꯉꯝ ꯉꯝꯗꯕꯅꯤ꯫ ꯄꯥꯕꯨꯡ ꯑꯗꯨꯒꯤꯗꯤ ꯁꯣꯏꯍꯜꯂꯣꯏꯗ꯫ ꯃꯝꯇꯥꯅ, ꯑꯗꯨ ꯑꯆꯧꯕ ꯃꯄꯥꯟꯗ ꯆꯠꯂꯦ ꯈꯜꯂꯁꯤ, ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯆꯠꯄꯗ ꯇꯥꯔꯦ? ꯂꯛꯀꯤꯅ, ꯑꯗꯣ ꯏꯃꯥ ꯃꯄꯥꯟꯗ ꯆꯠꯄꯒꯤ ꯋꯥꯁꯦ ꯈꯟꯅꯗ꯭ꯔꯤꯉꯩ ꯏꯇꯥꯎ ꯅꯤꯡꯊꯧꯂꯦꯝꯕꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯧꯗꯣꯔꯛꯂꯤꯃꯤꯅꯦ ꯑꯩꯉꯣꯟꯗ꯫ ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯐꯝꯅꯣ ꯃꯥꯅ ꯍꯧꯗꯣꯛꯂꯤꯕꯕꯣ? ꯂꯛꯀꯤ ꯍꯥꯏꯔꯞ ꯃꯃꯥ ꯏꯕꯦꯝꯃꯒ ꯃꯄꯥ ꯏꯕꯨꯡꯉꯣꯒꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ, ꯄꯥꯕꯨꯡ ꯄꯥꯕꯨꯡꯁꯨ ꯇꯥꯕꯤꯌꯨ, ꯃꯨꯟꯅ ꯏꯃꯥꯁꯨ ꯇꯥꯕꯤꯌꯨ, ꯑꯐ ꯐꯠꯇꯗꯣ ꯄꯨꯟꯅ ꯇꯥꯊꯣꯛꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯁꯤꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯄꯨꯝꯅꯃꯛ ꯏꯆꯟꯒꯤꯅꯤ, ꯏꯆꯟ ꯂꯨꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯅ, ꯍꯥꯏꯌꯨ ꯍꯥꯏꯌꯨ, ꯏꯆꯥꯅ ꯍꯥꯏꯒꯗꯧꯕꯗꯣ ꯍꯥꯏꯌꯨ꯫ ꯃꯝꯇꯥꯅꯁꯨ, ꯍꯥꯏꯌꯨ ꯑꯆꯧꯕ, ꯋꯥꯐꯝꯗꯣ ꯃꯌꯦꯛ ꯁꯦꯡꯉꯣ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯏꯇꯥꯎ ꯅꯤꯡꯊꯧꯂꯦꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯂꯨꯁꯤꯁꯦ ꯌꯥꯝ ꯅꯤꯡꯖꯕꯅꯤ, ꯅꯨꯡꯁꯤꯖꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯕꯗꯨꯒꯤ ꯍꯦꯟꯃꯟꯗꯅ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯏꯖꯠꯁꯨ ꯀꯨꯞꯁꯤꯟꯕ ꯑꯣꯏꯅ ꯃꯥꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯦ ꯂꯨꯁꯤꯕꯨ ꯃꯅꯥꯛꯇ ꯊꯝꯅꯤꯡꯂꯦ, ꯃꯥꯒꯤ ꯑꯣꯏꯅ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯂꯦ ꯍꯥꯏꯔꯤ꯫ ꯁꯝꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥ, ꯅꯤꯡꯊꯧꯂꯦꯝꯕꯅ ꯑꯩꯈꯣꯏ ꯂꯨꯁꯤꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯂꯛꯀꯤꯒꯤ ꯋꯥꯐꯝꯗꯣ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯇꯥꯔ ꯃꯇꯨꯡꯗ ꯃꯝꯇꯥꯅ ꯇꯞꯅ, ꯍꯣꯏ ꯊꯧꯗꯣꯛꯇꯨꯒꯤ ꯈꯜꯂꯒꯗꯤ ꯌꯥꯏ, ꯆꯨꯝꯃꯤ, ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯃꯥ ꯃꯁꯥꯁꯨ ꯑꯅꯥꯕ ꯑꯃ ꯂꯣꯏꯅꯕꯁꯤꯗ꯫ ꯂꯛꯀꯤꯅ, ꯏꯃꯥ ꯑꯅꯥꯕꯗꯨꯒꯤ ꯈꯜꯂꯒꯅꯤ ꯏꯇꯥꯎ ꯅꯤꯡꯊꯧꯂꯦꯝꯕꯅ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯂꯦ ꯍꯥꯏꯅ꯫ ꯂꯨꯈꯣꯏꯒ ꯃꯝꯇꯥꯒꯗꯣ ꯃꯀꯣꯛ ꯏꯉꯥꯎ ꯉꯥꯎꯅ ꯃꯆꯥꯅꯨꯄꯥ ꯂꯛꯀꯤꯗ ꯌꯦꯡꯂꯛꯇꯨꯅ, ꯀꯔꯝꯅ, ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯄꯥꯕꯨꯡ, ꯏꯃꯥ, ꯏꯆꯟ ꯂꯨꯁꯤꯒ ꯅꯤꯡꯊꯧꯂꯦꯝꯕꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯨꯅ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯑꯗꯨꯒ ꯊꯨꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯏꯆꯟ ꯂꯨꯁꯤꯒꯤ ꯑꯅꯥꯕꯗꯨꯒꯤꯁꯨ ꯑꯣꯏꯅ ꯃꯄꯥꯟꯗ ꯆꯠꯈ꯭ꯔꯒꯦ, ꯆꯠꯅꯕ ꯇꯧꯔꯒꯦ, ꯁꯦꯜ ꯊꯨꯝꯒꯤ ꯀꯩꯒꯤ ꯊꯧꯗꯥꯡ ꯚꯥꯔ ꯄꯨꯝꯕ ꯃꯥꯅ ꯑꯣꯏꯅ ꯄꯨꯔꯒꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯂꯨꯈꯣꯏꯅ ꯇꯞꯂꯤ ꯇꯞꯂꯤ, ꯁꯦꯜꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯩꯔꯤꯗꯅ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯇꯧꯅꯤꯗ꯫ ꯃꯝꯇꯥꯅ ꯇꯞꯅ ꯏꯪꯊꯅ, ꯂꯨꯔꯤꯕꯗꯤ ꯂꯨꯍꯣꯡꯕ ꯁꯤꯅꯤꯅꯦ ꯈ꯭ꯋꯥꯏ ꯂꯨꯔꯤꯕꯁꯦ꯫ ꯀꯔꯝꯅꯅꯣ ꯏꯃꯥ? ꯅꯪꯒꯤ ꯅꯆꯟ ꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯒꯅꯤ ꯂꯨꯔꯤ ꯍꯥꯏꯔꯤꯁꯦ, ꯃꯥ ꯃꯁꯥꯅꯕꯨ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕꯣ꯫ ꯂꯛꯀꯤꯅ, ꯏꯃꯥ ꯃꯥꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯑꯄꯥꯝ ꯄꯥꯝꯗ ꯃꯣꯠ ꯂꯦꯞꯄꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯈꯨꯗꯤꯡꯃꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤꯗꯃꯛꯇꯅꯤ ꯏꯃꯥ, ꯁꯤ ꯃꯉꯣꯟꯗ ꯈꯪꯍꯟꯒꯗꯧꯕꯅꯤ ꯍꯥꯟꯅ꯫ ꯃꯝꯇꯥꯅ, ꯍꯣꯏ ꯋꯥꯈꯜ ꯂꯩꯕꯤ ꯅꯆꯜꯅꯤ, ꯃꯥꯅꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯈꯜꯂꯝꯒꯅꯤ꯫ ꯑꯁꯨꯝꯗꯒꯤ ꯍꯣꯏ ꯅꯆꯜꯁꯤ ꯏꯪꯅ ꯊꯦꯝꯃꯒꯗꯤ ꯂꯣꯏꯅ ꯌꯥꯕꯅꯤ ꯏꯌꯥꯗ꯫ ꯂꯨꯈꯣꯏꯅ ꯇꯞꯅ, ꯑꯗꯨꯕꯨꯅꯤ ꯏꯄꯥꯒꯤ ꯑꯆꯧꯕ,
ꯅꯁꯜꯒꯤ ꯃꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯍꯟꯒꯅꯨꯀꯣ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯗꯨꯒꯤꯗꯤ ꯃꯝꯇꯥꯅ ꯐꯔꯦ ꯁꯨꯝꯗꯧꯁꯤ ꯑꯆꯧꯕ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗ ꯅꯪꯉꯣꯟꯗ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯗꯣ ꯑꯗꯨꯗ ꯌꯥꯔꯁꯤ ꯑꯩꯈꯣꯏ ꯌꯥꯔꯁꯤ ꯏꯃꯥ 이전디 루시디 마우부디 나마이나 템라게 닝티나 와리 사두나 마기 사랑나리부 북닝 와클싱도 파타비라게 아이나 라기 와팜두 따라가 마이통두다 마가 람라이 맘따디 와마카두 막따나 이붕어 닝통나 하이도락리부 와팜도 얌파이 주미 레이박 마사타부 와팜니 하이니 이마나 칼리 마나나 따나 나설기 이zet수 간나브 레이러로이 라기나 호이마 ꯆꯨꯝꯃꯤ ꯃꯗꯨꯁꯨ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯌꯥꯝꯅꯃꯛ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯃꯔꯝꯗꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤꯒꯗꯧꯕꯅꯤꯅ ꯍꯣꯏꯃ ꯊꯨꯅ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯋꯥꯗꯤ ꯑꯩꯈꯣꯏꯅ ꯏꯪꯒꯤꯠ ꯑꯃ ꯍꯦꯛ ꯄꯤꯔꯛꯄꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯋꯥ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯂꯨꯈꯣꯏꯅ ꯃꯔꯛ ꯊꯠꯅ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯑꯆꯧꯕ ꯅꯆꯜꯒꯤ ꯋꯥꯁꯨ ꯍꯥꯟꯅ ꯈꯔ ꯇꯥꯈꯣ ꯍꯥꯟꯅꯅ ꯏꯪꯒꯤꯠ ꯏꯔꯥꯡ ꯄꯤꯔꯨꯈꯤꯅꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯒꯤꯕꯨꯗꯤ 이마가 이거는 떠오르가 아무것도 아이코이도 시세 머리사나 토기게 아두가 칸나나 아두막 이빠나 하이닝무수 아둠나 마코이 마마마사 마빠 마야 홈도 와리 까야 와타나리 루시마기 푼실레 푼 셈나버기 마땅다 ሴꯡ나 ꯅꯤꯡꯊꯧꯂꯦꯝ ꯃꯃꯥꯅ ꯂꯨꯁꯤ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯗꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕꯁꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤꯗꯤ ꯑꯗꯨꯃꯛ ꯐꯨꯝꯗꯨꯅ ꯆꯠꯈꯤꯁꯤ ꯃꯇꯥꯡ ꯆꯥꯔꯕ ꯀꯥꯟ ꯁꯥꯐꯣꯡꯁꯤ ꯅꯣꯡꯃ ꯑꯃꯗ ꯁꯣꯝ ꯅꯥꯀꯜ ꯑꯃꯗꯅ ꯂꯨꯁꯤ ꯃꯥꯒꯤ ꯔꯨꯝꯒꯤ ꯐꯃꯨꯡꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯋꯥꯈꯜꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗꯦ ꯂꯨꯁꯤ ꯇꯨꯃꯤꯟ ꯂꯩ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯅꯥꯀꯣꯡꯗꯨꯗ ꯇꯞꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯨꯅꯤ ꯇꯥꯔꯛꯂꯤꯕ ꯂꯨꯁꯤꯒꯤꯁꯦ ꯌꯥꯝ ꯍꯥꯏ ꯔꯤꯛꯁ ꯁ꯭ꯇꯦꯖ ꯑꯣꯏꯁꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯇꯣꯞꯄ ꯃꯄꯥꯟꯒꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯗꯨꯅ ꯇ꯭ꯌꯨꯃꯔꯁꯦ ꯂꯧꯊꯣꯛꯍꯧꯕꯅ ꯐꯒꯗꯧ ꯃꯥꯜꯂꯤ ꯌꯥꯔꯒꯗꯤ ꯃꯄꯥꯟꯂꯣꯝꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯇ꯭ꯔꯤꯠꯃꯦꯟ ꯃꯈꯥꯁꯦ ꯍꯤꯗꯥꯛꯅ ꯃꯥꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤꯁꯦ ꯄꯤꯛꯂꯝꯕꯗꯒꯤ ꯆꯥꯎꯈꯠꯂꯛꯂꯤ ꯑꯗꯨꯅ ꯄꯣꯠꯁꯦ ꯂꯧꯊꯣꯛꯄꯅ ꯍꯦꯟꯅ ꯌꯥꯝ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯔꯅꯤ ꯑꯗꯨꯅ ꯂꯧꯊꯣꯛꯄꯤꯔꯣ ꯑꯊꯨꯕꯗ ꯑꯇꯩ ꯑꯍꯦꯟꯕ ꯅꯔꯚꯁꯤꯡꯁꯨ ꯌꯧꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯂꯧꯊꯣꯛꯄꯤꯅꯕ ꯇꯧꯕꯤꯔꯣ ꯁꯥꯔ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯣ ꯍꯟꯖꯤꯟꯅ ꯅꯥꯀꯣꯡ ꯑꯗꯨꯗ ꯇꯥꯔꯛꯂꯕꯗ ꯂꯨꯁꯤ ꯇꯞꯅ ꯍꯥꯏꯖꯩ ꯃꯇꯣꯝꯅꯇ ꯑꯩꯁꯦ ꯑꯩ ꯑꯣꯏꯅ ꯀꯔꯝ ꯉꯁꯤꯒꯤ ꯑꯩꯁꯤ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯈꯜ ꯇꯥꯗ ꯃꯤꯒ ꯃꯤꯃꯥꯟꯅꯗ ꯂꯩꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯔꯗ꯭ꯔꯥ ꯃꯗꯨꯅ ꯍꯦꯟꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ ꯋꯥꯈꯜꯁꯨ ꯏꯪꯅ ꯀꯣꯛꯁꯤꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯣꯏꯕ ꯆꯩꯅꯥ ꯄꯨꯗꯅꯕ ꯈꯟꯖꯤꯟꯗꯅꯕ ꯋꯥꯈꯜ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯃꯛꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯤꯕ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯇꯧꯈꯤꯕꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯋꯥꯈꯜ ꯏꯪꯂꯅꯤ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯗꯣ ꯃꯁꯤꯅ ꯑꯣꯏꯔꯅꯤ ꯂꯨꯁꯤ ꯃꯄꯤ ꯇꯞꯅ ꯁꯤꯟꯊꯔꯛꯏ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯗꯦ ꯅꯨꯡꯁꯤꯕ ꯍꯩꯔꯨꯕ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯑꯣꯏꯔꯨꯕ ꯉꯁꯤꯗꯤ ꯑꯩ ꯆꯩꯅꯥ ꯐꯪꯂꯤ ꯑꯩ ꯁꯥꯊꯤꯅ ꯋꯥꯔꯤ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯔꯦ ꯗꯥꯏꯌꯦ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯨꯁꯤ ꯀꯞꯊꯣꯔꯛꯂꯤ ꯍꯤꯛ ꯇꯧꯅ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯂꯤꯉꯩ ꯃꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯆꯤꯔꯣꯜ ꯇꯧꯔꯛꯄꯒꯨꯝ ꯃꯃꯥꯡ ꯈꯔꯅꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯍꯟꯖꯤꯟꯅ ꯇꯥꯔꯛꯏ ꯅꯤꯡꯊꯧꯂꯦꯝꯕꯅ ꯂꯨꯁꯤ ꯅꯪꯒꯤ ꯑꯅꯥꯕꯁꯤꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯁꯤ ꯑꯩꯈꯣꯏꯅꯤ ꯊꯨꯅ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯗꯣ ꯃꯗꯨ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯪ ꯑꯩ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯑꯅꯥꯕ ꯃꯈꯥ ꯇ꯭ꯔꯤꯠꯃꯦꯟ ꯃꯈꯥ ꯆꯠꯊꯧꯔꯁꯤ ꯅꯪ ꯁꯤꯗꯗꯤ ꯃꯔꯩ ꯇꯧꯔꯅꯨ ꯅꯪ ꯌꯥꯔꯣ ꯅꯪꯒꯤ ꯃꯔꯩꯅ ꯑꯩꯕꯨ ꯑꯁꯥꯎꯕ ꯄꯣꯛꯍꯜꯂꯤ ꯃꯃꯥꯡꯁꯨ ꯅꯪꯅ ꯑꯩꯕꯨ ꯑꯁꯥꯎꯕ ꯄꯣꯛꯍꯟꯈꯤꯕꯗꯨꯅ ꯉꯁꯤꯒꯤ ꯅꯪꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯤꯀꯨꯞꯁꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯃꯨꯛꯇꯤ ꯅꯪ ꯑꯩꯕꯨ ꯁꯥꯎꯍꯜꯂꯅꯨ ꯂꯨꯁꯤ ꯁꯥꯎꯍꯜꯂꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯪ ꯌꯥꯔꯣ ꯂꯨꯁꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯂꯁꯤ ꯑꯩ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯊꯥꯔꯛꯂꯒꯦ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯂꯒꯦ ꯅꯈꯣꯏꯗ ꯅꯪ ꯃꯔꯩ ꯇꯧꯔꯅꯨ ꯍꯟꯗꯛꯇꯤ ꯂꯨꯁꯤ
ꯋꯥꯍꯩꯁꯤꯡꯗꯨꯒꯤ ꯈꯣꯟꯊꯣꯛꯅ ꯃꯤꯀꯨꯞꯇꯨꯗ ꯂꯨꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝ ꯁꯥꯊꯤꯅ ꯑꯣꯠꯄ ꯍꯥꯏꯗꯨ ꯊꯣꯛꯂꯔꯦ꯫ ꯂꯨꯁꯤꯗꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯛꯏ꯫ "ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯄꯥꯝꯗꯦ, ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯗꯦ꯫ ꯏꯁꯥꯒꯤ ꯅꯨꯡꯁꯤꯕ, ꯏꯁꯥꯅ ꯃꯤꯔꯥꯏꯗꯨꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯍꯜꯂꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯔꯤ, ꯅꯨꯡꯁꯤꯕꯗꯨ ꯂꯦꯡꯗ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ, ꯑꯍꯦꯟꯕ ꯑꯃ ꯐꯥꯎꯕ ꯄꯥꯝꯗꯦ." ꯋꯥꯍꯩꯗꯨ ꯍꯥꯏꯗꯨꯅ ꯂꯨꯁꯤꯗꯨ ꯍꯦꯟꯅ ꯃꯥꯒꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡꯗꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯤꯔꯥꯡꯒ ꯃꯔꯨꯞ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯨꯁꯤ ꯅꯤꯡꯉꯝꯗꯕ ꯃꯥꯅ ꯂꯨꯆꯤꯡ ꯑꯣꯏꯔꯒ ꯀꯞꯂꯛꯂꯤ꯫